mayambu ikop nona khoiromjari ngasisu mayamge nungainabagidamak Manipuri horror story amamuk puduna laksari horror story asigi maming laikai da tamnarakpa wari asi hingliba amati sikraba kanagumbi amataga mari najadi aibana wakana sagatjaraga tabiriba singi ngahak pathanabagidamaka semjaba warini hojik mayamda khudol tamjari Manipuri horror story laikai da tamnarakpa nong numidang ama sorok amagi matai da leiriba lamhang lampak amagi matai da makhoi nupa khara mai tikli makhoi na mai tikna wari sanai matau nanda handaki new year sibu kari tau saiba khangdeda pukri ra khongbala ma tauraga loireda taure mai hongnabi pati dongau nu taning deba itei ma sobeta hoigi nganu du yon ba hore aina tai madu tarosi kaino as matau babul nang namaro lama chaba thakpagi tawle sen pai thaka sida nandagi wafam duda atopa mamanaba amana mateng pangsilai ho moidine nongmada lising tale aduna chathokpada pamuroye mabani gi wafam aduda new year gi wafam hodora amba babulna aidi kaidagi lising laiba ha asomna makhoi ahumna ngarang langnarakpa aduda atopa mamanaba amana hari as yare he jauja oi kita bam ta haina dimi matang aduda babulna matau mayam aina ai si phagi nate ko new year si ai koi kanum di chanasi babul gi wafam adu mamanaba singsu loina yanare masigi makoina new year du kayang wa liba jano haiduna khut thetuna parubada numit marini khaktamak ngaisilaklam lei masdan nandana kanone inak ta leramene sidi se somta leitri sidi kamai toba khangde soiba yaroi ko se leiye sukhangi leite sukhangi ko asomna makhoi wari ngehak sanaraga numit thengjil lakpadagi mayum da hanarase haiduna mathang hanakhre masiki matung numit nini suba numit ki numidangni ngahan new year gi wari sanakhiba makhoi singatu phamduna amuk pulami asomna makhoi punduna wari asom sanarakpada sagarna hairi ai ngaikuni akhoi lekai gi mayamna hainaba uhil pambidu yan khre haina tai sumjalo sibo sagar gi wafam aduda mamanaba amana hairi yan khre adugi udu yanbada lekai mayam yam sauna khi na hai adubu udugi mapuduna lupa chadeta yonthoklabani aduna yalibani haidana adum yan khredana adu ngaikuni madugi udu bera kabu uni madu yalabadi afaba oroi haibasi nati u mapudubu khangdaba jalo khangi kaino khangasu madi sida leiti nupigi mapamda kuire lekhiba adunani noi awaba khangjedi aidana udo namdana yalhalibani ni hoina pararo ina phatrabadi whatsapp tharga sumba ngamdi aidu sumira ado akhoi program di soiba yaroi ko asumna makhoi mamanaba singadu wari sanari ngai makhoi gi manaktagi khara thaptakna kanagumba pot porakpa ama tusinbagi makhol tarai khonjal adu tabada maitikliba makhoi mayam adu makhoina tariba khonjal adomda yengthorai asomna makhoina yengthorakpadadi kanamatadi leiramde makhoina yengbada kanaso leiramdaba aduda makhoi mayam adu wari sana maidu amuk tikre masidagi makhoi mahousagum thingi yumda hanarasi hainaduna makhoi mathang haugannarai tanja aduda makhoi mamanaba singna leiriba mafam arudagi yamna thapna tamlaba mafam amadagi kanagumbi amana kanna lawbagi ayakpa khonjal ama tarai khonjal adu tabada makhoi mamanaba singadu karinone asibo kana kedobo yaro janone asomna hayaduna makhoi ngarang langnai masidagi makhoi mamanaba singadu magi yumda prap hanaki nakan amadana lekai adugi ahan ani kaithel chatubadagi wari sana punna lakminari masida ahan amana mataubu handak chawlna magi hingkhol matongi lambi mapan da hoba wehel pambidu hekjalu badagi ngahan waigi matawgum tamnaba hore hadisibu basibu chumbro sibo hoine mataw aisu adumna tai thingnaba mi phana yamna yawnare so hai khangre adubu kari wakhalda yaloriba jano khangdene mayamna su yanganu madu lai oiba potni haidana yamna kanna khamkhibani adubu
ꯎ ꯃꯄꯨꯗꯨꯅ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯗꯅ ꯑꯗꯨꯝ ꯌꯥꯟꯈ꯭ꯔꯦꯗꯅ ꯁꯦ ꯑꯗꯣ ꯃꯇꯥꯎꯕꯨ ꯎꯗꯨ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯌꯣꯜꯂꯤꯕꯅꯤ ꯃꯃꯜ ꯄꯤꯔꯒ ꯑꯗꯣ ꯃꯃꯜꯗꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯍꯟꯖꯤꯜꯂꯒ ꯌꯥꯜꯍꯟꯗꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦꯅꯦ ꯃꯇꯥꯎꯅꯅꯦ ꯍꯛꯆꯥꯡ ꯉꯝꯗꯗꯨꯅ ꯂꯩꯈꯤꯕꯗꯨꯗ ꯃꯌꯥꯝ ꯄꯨꯟꯕ ꯌꯥꯍꯧꯗꯕꯒꯤ ꯑꯀꯨꯞꯄ ꯃꯔꯣꯟꯁꯦ ꯈꯪꯗꯕꯒꯤꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅꯅꯦ ꯎꯗꯨꯒꯤ ꯃꯃꯜꯗꯨ ꯑꯩꯈꯣꯏ ꯄꯤꯔꯒꯦ ꯌꯥꯜꯂꯅꯨ ꯍꯥꯏꯗꯅ ꯐꯅ ꯀꯟꯅ ꯈꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨꯀꯣ ꯃꯥꯅ ꯇꯧꯔꯤ ꯀꯗꯔꯁꯤ ꯌꯦꯡꯉꯣꯕ ꯃꯥꯅ ꯍꯥꯏꯔꯤꯅꯦ ꯎꯗꯨ ꯂꯩꯔꯕꯅꯤꯅ ꯌꯥꯜꯂꯒ ꯄꯨꯕꯤꯈ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯊꯝꯒꯅꯨ ꯃꯐꯝꯁꯤ ꯇꯦꯡꯀꯤ ꯁꯥꯗꯧꯔꯤꯕꯅꯤ ꯁꯤꯅꯤꯗꯅ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯦꯡꯀꯤꯗꯨ ꯁꯥꯔꯁꯨ ꯅꯥꯀꯟ ꯑꯃꯗ ꯁꯥꯔꯣ ꯎꯁꯤꯗꯗꯤ ꯌꯥꯜꯂꯅꯨ ꯍꯥꯏꯕꯕꯨ ꯍꯦꯛ ꯌꯥꯗꯗꯅ ꯑꯗꯨꯝ ꯌꯥꯜꯂꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯑꯍꯟ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯂꯛꯈꯤ ꯑꯁꯨꯝꯅ ꯁꯥꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯑꯍꯟ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯆꯠꯂꯤ ꯑꯍꯟ ꯑꯅꯤꯗꯨꯅ ꯃꯈꯣꯏꯗꯤ ꯑꯍꯟ ꯑꯣꯏꯔꯛꯂꯕꯅꯤ나 ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯥꯍꯨꯝ ꯑꯗꯨ ꯃꯈꯣꯏꯗꯤ ꯈꯔ ꯈꯪꯕ ꯖꯥꯠꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯍꯟ ꯑꯅꯤꯗꯨ ꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯆꯠꯂꯤ ꯑꯁꯨꯝꯅ ꯑꯍꯟ ꯑꯅꯤꯗꯨꯅ ꯄ꯭ꯔꯞ ꯆꯠꯂꯤꯉꯩꯗ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯇꯥꯔꯤꯕ ꯃꯤ ꯏꯟꯅꯔꯛꯄꯒꯤ ꯁꯥꯍꯨꯝ ꯑꯗꯨ ꯑꯍꯟ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯈꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯍꯟ ꯑꯅꯤꯗꯨꯅ ꯃꯃꯥꯏꯗꯤ ꯂꯩꯊꯣꯛꯇꯅ ꯍꯩ ꯀꯅꯥꯅꯣꯅꯦ ꯇꯨꯡꯗ ꯁꯣꯠ ꯏꯟꯅꯔꯛꯏꯁꯤꯕꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯥꯁꯣꯟꯅꯅ ꯁꯨꯠ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯗꯨ ꯇꯥꯔꯛꯄꯗꯒꯤ ꯑꯍꯟ ꯑꯅꯤꯗꯨ ꯇꯨꯡꯂꯣꯝꯗ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯏ ꯑꯁꯨꯝꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯁꯛꯐꯝ ꯀꯥꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯑꯍꯟ ꯑꯅꯤꯗꯨ ꯀꯤꯃꯟꯈꯤꯕꯅ ꯃꯥꯅ ꯊꯣꯛꯄ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯅꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯌꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯋꯥꯔꯤ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯩꯀꯥꯏ ꯑꯁꯤ ꯎ ꯌꯥꯟꯈꯤꯕꯗꯒꯤ ꯇꯝꯅꯕ ꯍꯧꯔꯦ ꯍꯥꯏꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯂꯩꯀꯥꯏ ꯄꯨꯜꯂꯝꯃꯤ ꯂꯩꯀꯥꯏ ꯄꯨꯟꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯅꯔꯦ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯅꯅꯕ ꯃꯤ ꯈꯔ ꯈꯟꯗꯣꯛꯇꯨꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯍꯟꯈꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯑꯣꯏꯅ ꯂꯥꯛꯀꯦ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯈꯔ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯕꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏꯗ ꯌꯧꯔꯛꯂꯒ ꯑꯃꯥꯏꯕ ꯑꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯇꯝꯂꯔꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯉꯥꯏꯕ ꯇꯥꯈꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃ ꯀꯧꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯏ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯟ ꯈꯔꯅ ꯍꯌꯦꯡ ꯑꯣꯏꯅ ꯀꯧꯔꯁꯤ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯅꯟꯗ ꯍꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯑꯣꯏꯅ ꯐꯝꯂꯝꯃꯤ ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯊꯦꯡꯕ ꯅꯠꯇ꯭ꯔꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯗꯨ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯒꯨꯝ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯂꯝꯄꯥꯛꯇ ꯐꯝꯂꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯕꯨꯠ ꯊꯣꯛꯏ ꯇꯝꯅꯩ ꯍꯥꯏꯕꯗꯒꯤ ꯅꯨꯡꯗꯥꯡ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯦꯅꯦ ꯃꯌꯥꯝꯁꯤ ꯀꯤꯕꯖꯥꯠꯅꯤꯍꯦ ꯃꯤ ꯍꯥꯏꯁꯦ ꯁꯤꯕꯗꯤ ꯂꯣꯏꯅ ꯀꯤꯕ ꯇꯥꯕꯅꯤꯅꯦ ꯅꯣꯏ ꯑꯩꯈꯣꯏꯗꯕꯨ ꯀꯩꯁꯨ ꯈꯟꯗꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯕꯗꯤꯕ ꯄꯨꯡꯀꯥꯏ ꯀꯥꯏꯗꯧꯔꯤꯕ ꯖꯥꯠꯅꯤꯍꯦ ꯍꯦꯔꯥ ꯀꯥꯏꯅꯔꯣꯏꯗ ꯊꯣꯔꯛꯎꯅꯦ ꯐꯥꯔꯒ ꯊꯕꯛ ꯁꯤꯖꯤꯟꯅꯒꯤꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯇꯝꯅꯔꯤꯕ ꯕꯨꯠꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯊꯣꯔꯛꯁꯅꯨ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯀꯣꯏꯕ ꯄꯨꯕꯤꯒꯦ ꯉꯥꯏꯈꯣꯅꯦ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯇꯝꯅꯔꯤꯕ ꯕꯨꯠꯁꯤꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯕꯅꯤ ꯃꯥꯗꯤ ꯀꯃꯥꯏꯅ ꯕꯨꯠ ꯑꯣꯟꯈ꯭ꯔꯤꯕ ꯍꯣꯅꯦ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯣ ꯈꯔ ꯂꯥꯏꯔꯕ ꯖꯥꯠꯅꯤꯗ ꯑꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯅꯤꯡꯗꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯔꯨꯕꯗꯒꯤ ꯎꯍꯤꯟ ꯄꯥꯝꯕꯤ ꯑꯁꯤꯗ ꯃꯁꯥ ꯃꯇꯣꯝꯇ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯈꯤꯕꯅꯤ ꯍꯥꯏ ꯑꯗꯨꯅ ꯃꯥꯒꯤ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯝꯅꯕ ꯍꯧꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯥꯏꯕ ꯀꯧꯔꯒ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯎꯍꯤꯜ ꯄꯥꯝꯕꯤꯗꯨꯗ ꯃꯥꯒꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯍꯟꯈꯤꯕꯅꯤ ꯍꯥꯏꯅꯩ ꯅꯨꯄꯤꯗꯨ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯩꯅꯦ ꯃꯇꯝꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯄꯥꯝꯃꯨꯏꯅ ꯌꯥꯝ ꯁꯣꯟꯅꯕ ꯖꯥꯠꯅꯤꯗ ꯑꯁ ꯃꯇꯥꯎ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯇꯥꯕꯗ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤꯌꯦ
ꯑꯗꯣ ꯑꯩꯈꯣꯏꯗꯤꯕ ꯕꯨꯠ ꯊꯣꯛꯀꯦꯔꯥ ꯂꯥꯏ ꯊꯣꯛꯀꯦꯔꯥ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯍꯦꯔꯥ ꯁꯣꯏꯔꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯐꯝꯅꯔꯝꯂꯒ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇ ꯉꯔꯥꯡ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯏꯅꯈꯤꯕ ꯑꯃꯥꯏꯕ ꯑꯇꯣꯞꯄ ꯑꯃ ꯀꯧꯅꯕꯒꯤ ꯍꯥꯏꯅꯈꯤꯕ ꯑꯗꯨ ꯀꯧꯕ ꯆꯠꯅꯕꯒꯤ ꯃꯈꯣꯏ ꯈꯔ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯄꯗ ꯑꯃꯥꯏꯕ ꯑꯇꯩꯁꯨ ꯉꯁꯤꯗꯤ ꯂꯥꯛꯄ ꯉꯝꯃꯣꯏ ꯈꯔ ꯍꯥꯏ ꯑꯗꯨꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯑꯩꯗꯤ ꯑꯄꯣꯝꯕꯇꯪ ꯌꯦꯡꯕꯅꯤ ꯈꯔ ꯍꯥꯏ ꯑꯃꯠꯇ ꯌꯥꯔꯛꯈꯤꯗꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃꯠꯇ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯂꯨꯕ ꯃꯈꯣꯏꯅ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨꯗ ꯇꯝꯂꯔꯤ ꯃꯁꯤꯗꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯉꯔꯥꯡ ꯀꯧꯔꯨꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨ ꯉꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯥꯛ ꯆꯥꯅꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯅꯕ ꯊꯨꯡꯅꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯅꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯇꯩꯅ ꯃꯥꯒꯤ ꯌꯨꯝꯗ ꯌꯧꯅꯅꯕ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯊꯥꯞꯅ ꯍꯧꯔꯤꯕ ꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯎꯈꯤ ꯃꯁꯤꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯦꯞꯄꯤꯗꯣ ꯅꯪꯂꯥ ꯂꯩꯀꯥꯏꯗ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯕꯨꯠꯇꯣ ꯁꯤꯗ ꯂꯥꯎ ꯅꯪ ꯀꯀꯥ ꯋꯥ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯅ ꯌꯨ ꯉꯥꯎꯁꯜꯂꯒ ꯃꯔꯣꯟ ꯏꯐꯥꯏ ꯐꯥꯏꯅ ꯀꯧꯔꯨꯕ ꯑꯗꯨꯗ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯦꯞꯄꯝꯕ ꯅꯨꯄꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯈꯪꯅꯛ ꯅꯛꯁꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨ ꯁꯤꯗꯤ ꯂꯥꯏꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯆꯦꯟꯅꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯂꯕꯗꯤ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯀꯣꯏꯕ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯆꯠꯂꯒ ꯂꯩꯔꯝꯈꯤ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯃꯥꯟꯅꯕ ꯀꯅꯥ ꯆꯦꯜꯂꯦꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄꯗꯗꯤ ꯀꯅꯥꯃꯠꯇ ꯆꯦꯜꯂꯝꯗ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯔꯛ ꯑꯃꯗ ꯆꯦꯟꯈꯤꯕ ꯌꯥꯎ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯦꯟꯈꯤꯕ ꯌꯥꯎ ꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯅꯈꯤꯕ ꯌꯥꯎ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈꯠꯂꯛꯏ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯪꯁꯤꯟꯁꯤ ꯀꯗꯥꯏ ꯍꯟꯈꯤꯁꯤ ꯀꯗꯥꯏ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄꯒ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯈꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯂꯦꯞꯄꯝꯕꯗꯒꯤ ꯀꯟꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯅ ꯆꯦꯟꯒꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯨꯁꯤꯟꯃꯨꯕ ꯑꯃ ꯐꯩꯅ ꯇꯥꯔꯒ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯊꯣꯛꯑꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯣ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯒꯦ ꯈꯟꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯨꯁꯤꯟꯃꯨꯅ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯂꯦꯞꯄꯝꯕꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯥꯀꯟ ꯑꯃꯗ ꯉꯁꯥꯏ ꯆꯦꯟꯈꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯈꯤꯕ ꯉꯁꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯁꯤꯗ ꯀꯀꯥꯒꯤ ꯅꯥꯛꯇ ꯂꯥꯎ ꯍꯥꯏꯅ ꯀꯧꯔꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯌꯧꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯕ ꯇꯧꯔꯤꯉꯩ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯀꯥ ꯍꯥꯏꯅ ꯀꯧꯔꯛꯏ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯀꯥ ꯍꯥꯏꯅ ꯀꯧꯔꯛꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯄꯒ ꯃꯈꯨꯠ ꯌꯦꯠ ꯑꯣꯏꯗ ꯄꯣꯂꯤꯊꯤꯟ ꯆꯦꯔꯪ ꯑꯃꯨꯕ ꯑꯅꯤ ꯌꯥꯜꯂꯒ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏ ꯅꯪꯗꯤ ꯀꯅꯥꯅꯣ ꯅꯊꯟꯗ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯪꯉꯤ ꯃꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ ꯑꯗꯨꯗ ꯃꯃꯥꯗꯣ ꯃꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯗꯅ ꯑꯁꯤꯗ ꯐꯝꯂꯒ ꯂꯩꯍꯧꯔꯦ ꯀꯀꯥꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥ ꯀꯗꯥꯏꯗꯅꯣꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯆꯠꯅ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯤ ꯅꯪꯗꯤ ꯀꯥꯏꯗꯩꯅꯣ ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯒꯦ ꯑꯁꯨꯝꯅ ꯍꯪꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯈꯨꯝꯈꯤꯗꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏꯅꯣ ꯅꯪꯕꯣ ꯀꯗꯥꯏꯗꯅꯣ ꯅꯣꯏ ꯏꯃꯥꯅ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯋꯥꯍꯪ ꯃꯊꯪ ꯍꯪꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯗꯨꯒ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯇꯞꯅ ꯋꯥꯡꯈꯠꯂꯛꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ
ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯕꯣ ꯉꯁꯥꯏ ꯑꯩꯒ ꯊꯦꯡꯅꯕꯗꯗꯤ ꯑꯩꯒꯤ ꯈ꯭ꯋꯥꯡꯃꯨꯛꯇꯃꯨꯛ ꯋꯥꯡꯕꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯦꯡꯖꯨꯝ ꯌꯧꯈꯠꯂꯛꯏꯁꯤꯅ ꯍꯩꯁ ꯃꯁꯤ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯆꯦꯜꯍꯧꯔꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯀꯀꯥ ꯀꯥꯏꯗꯅꯣ ꯆꯠꯀꯦ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯗ ꯃꯄꯥꯟ ꯑꯃꯨꯛꯇꯪ ꯊꯣꯛꯀꯦꯅ ꯇꯧꯕꯅꯦ ꯅꯪ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯏꯟꯅꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯤꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯂꯣꯟꯗ ꯆꯦꯟꯅꯅꯕ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯅ ꯄꯥꯏꯔꯛꯄ ꯄꯣꯂꯤꯊꯤꯟ ꯆꯦꯔꯪ ꯑꯃꯨꯕ ꯑꯗꯨ ꯂꯩꯃꯥꯏ ꯃꯈꯥꯗ ꯊꯥꯗꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯦꯔꯪ ꯑꯗꯨ ꯀꯥꯏꯔꯝꯃꯤ ꯆꯦꯔꯪ ꯑꯗꯨꯅ ꯀꯥꯏꯕꯗ ꯆꯦꯔꯪ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯃꯤꯒꯤ ꯈꯨꯠꯁꯥ ꯃꯀꯛ ꯑꯃꯗꯤ ꯌꯥꯝꯂꯕ ꯏ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯍꯟꯗꯨꯅ ꯆꯦꯟꯅꯅꯕ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯃꯀꯣꯛ ꯑꯗꯨ ꯇꯪꯈꯥꯏ ꯇꯥꯔꯒ ꯊꯔꯥꯛ ꯌꯥꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯥꯀꯟ ꯑꯃꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯇꯩ ꯑꯗꯨ ꯃꯌꯨꯝ ꯌꯧꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯌꯧꯅꯔꯕ꯭ꯔꯥ ꯍꯥꯏꯅ ꯃꯊꯪ ꯐꯣꯟ ꯇꯧꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯄꯤꯜꯒ ꯀꯣꯔꯤ ꯐꯥꯕꯒꯗꯤ ꯐꯣꯟ ꯔꯤꯡꯗꯤ ꯆꯠꯂꯒ ꯄꯥꯏꯔꯛꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯕꯤꯄꯤꯜ ꯑꯃꯗꯤ ꯀꯣꯔꯤ ꯐꯥꯕꯒꯤ ꯃꯌꯥꯝꯕꯁꯤꯡꯗ ꯃꯈꯣꯏ ꯍꯜꯂꯛꯑꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯈꯣꯏꯅ ꯂꯥꯏ ꯊꯦꯡꯅꯔꯛꯄꯗꯒꯤ ꯆꯦꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯝꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯤꯄꯤꯜ ꯑꯃꯗꯤ ꯀꯣꯔꯤ ꯐꯥꯕꯒꯤ ꯑꯍꯜ ꯂꯃꯟ ꯌꯥꯎꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯀꯌꯥ ꯕꯤꯄꯤꯜ ꯑꯃꯗꯤ ꯀꯣꯔꯤ ꯐꯥꯕꯕꯨ ꯀꯧꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯕꯤꯄꯤꯜꯒ ꯀꯣꯔꯤ ꯐꯥꯕꯒꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯄꯨꯂꯞ ꯇꯥꯔꯒ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯑꯍꯟꯁꯤꯡꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯍꯟꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯩ ꯋꯣꯛꯄꯅꯆꯤꯡꯕ ꯀꯌꯥ ꯇꯧꯕꯗꯒꯤ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯒ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯂꯣꯏꯅ ꯇꯝꯈꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯠꯇꯕ ꯈꯔ ꯇꯧꯔꯦ ꯍꯥꯏꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯗꯤ ꯀꯔꯤꯒꯤ ꯆꯥꯛ ꯆꯟꯅꯔꯤꯕꯅꯣ ꯍꯥꯏꯅ ꯉꯥꯡꯂꯝꯃꯤ ꯑꯁꯣꯝꯅ ꯅꯨꯃꯤꯗꯥꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯧꯔꯨꯕ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯈꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯒ ꯑꯀꯨꯞꯄ ꯋꯥꯔꯤ ꯇꯥꯟꯅꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯂꯒ ꯐꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯔꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯎꯍꯤꯟ ꯄꯥꯝꯕꯤ ꯑꯃ ꯌꯦꯟꯕꯤ ꯑꯃꯨꯕꯤ ꯑꯃ ꯌꯥꯎꯔꯤ ꯑꯁꯨꯝꯅ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯥꯡꯕ ꯂꯣꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯍꯥꯟꯅ ꯎꯍꯤꯟ ꯍꯧꯔꯝꯕ ꯑꯗꯨꯗ ꯂꯥꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯎꯍꯤꯟ ꯑꯗꯨ ꯑꯃꯨꯛ ꯅꯧꯅ ꯊꯥꯖꯤꯜꯂꯤ ꯃꯁꯤꯗꯒꯤ ꯌꯦꯟꯕꯤ ꯑꯃꯨꯕꯤ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯌꯦꯟꯕꯤ ꯑꯗꯨ ꯃꯃꯥꯏ ꯃꯈꯥ ꯑꯣꯜꯂꯒ ꯊꯥꯗꯣꯛꯈꯤ ꯌꯦꯟꯕꯤ ꯑꯗꯨ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯆꯠꯂꯝꯂꯒ ꯕꯣꯝ ꯇꯨꯗꯨꯅ ꯁꯤꯈ꯭ꯔꯦ ꯃꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯊꯥꯔꯤꯕ ꯎꯍꯤꯟ ꯄꯥꯝꯕꯤ ꯑꯗꯨ ꯑꯃꯨꯛ ꯐꯨꯛꯇꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯊꯥꯡ ꯁꯨꯔꯤ ꯑꯃꯅ ꯎꯍꯤꯟ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯇꯨꯞ 6 ꯊꯣꯛꯅ ꯀꯛꯊꯠꯂꯝꯃꯤ ꯑꯗꯨꯒ ꯌꯦꯟꯕꯤ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯗ ꯐꯨꯝꯂꯨꯅꯕ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯑꯣꯏ ꯈꯔꯅ ꯌꯦꯟꯕꯤ ꯑꯃꯗꯤ ꯃꯇꯨꯞ 6 ꯊꯣꯛꯅ ꯀꯛꯂꯕ ꯎꯍꯤꯟ ꯑꯗꯨ ꯄꯨꯟꯅ ꯐꯨꯝꯖꯤꯟꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯂꯣꯏꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯇꯧꯔꯛꯂꯔꯣꯏꯗ ꯑꯗꯨꯕꯨ ꯍꯟꯗꯛ ꯍꯞꯇꯥ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯌꯦꯟꯕꯤ ꯐꯨꯝꯈꯤꯕ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯎꯍꯤꯟ ꯄꯥꯝꯕꯤ ꯍꯧꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯂꯩꯀꯥꯏ ꯑꯍꯟꯁꯤꯡꯅ ꯉꯝꯖꯕ ꯁꯦꯟ ꯈꯔꯁꯨ ꯄꯤꯈꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ 8ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯦꯟꯕꯤ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯎꯍꯤꯟ ꯄꯥꯝꯕꯤ ꯍꯧꯔꯛꯈꯤꯗꯦ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯀꯩꯁꯨ ꯇꯧꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯕꯨ
ꯏꯀꯣꯛ ꯅꯣꯟꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯂꯦ ꯅꯥꯎꯕꯗꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯈꯪꯂꯦꯞ ꯂꯦꯞꯁꯜꯂꯛꯏ ꯃꯁꯤꯗꯒꯤ ꯅꯥꯎꯕꯗꯨ ꯃꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯛꯄꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎ ꯑꯃꯗ ꯌꯩꯁꯤꯟꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯃꯐꯝ ꯑꯗꯨ ꯆꯤꯡꯌꯥ ꯑꯣꯏꯕꯅꯤꯅ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯥꯛꯈꯤꯗꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯒꯗꯕꯁꯨ ꯐꯣꯟ ꯑꯗꯨ ꯀꯗꯥꯏꯗ ꯌꯥꯎꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤ ꯑꯃꯔꯣꯝꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯨꯛꯆꯦꯞꯇ ꯊꯤꯜꯂꯝꯂꯤꯕ ꯎꯁꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯏ ꯀꯥ ꯍꯦꯟꯅ ꯊꯣꯛꯈꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ 10 ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯨ ꯋꯥꯛꯆꯤꯡ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯟꯗꯨꯅ ꯄꯤꯛꯅꯤꯛ ꯑꯃ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ ꯍꯥꯏꯔꯤꯕ ꯄꯤꯛꯅꯤꯛ ꯑꯗꯨꯗ ꯃꯈꯣꯏꯒ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤꯁꯤꯡꯒ ꯄꯨꯟꯅ ꯆꯠꯅꯕꯁꯨ ꯈꯟꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯀꯣꯏꯅꯖꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯍꯪꯅꯔꯒ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯆꯠꯂꯁꯤ ꯍꯥꯏꯅ ꯌꯥꯅꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯊꯪ ꯌꯥꯅꯔꯛꯈꯤ ꯑꯗꯨꯕꯨ ꯇꯝꯐꯥꯌꯥꯏꯗꯤ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯟꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯐꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯕ ꯆꯠꯁꯤꯅ ꯍꯥꯏꯅꯤ ꯑꯗꯨ ꯃꯣꯏꯅ ꯑꯩꯁꯨ ꯌꯥꯎꯁꯦꯅ ꯍꯥꯏ ꯆꯠꯂꯨꯒꯦ ꯏꯃꯥ ꯑꯁꯨꯝꯅ ꯇꯝꯐꯥꯌꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯃꯥꯅ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯇꯝꯐꯥꯌꯥꯏꯅ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯃꯥꯗ ꯍꯥꯏꯈꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯦꯛ ꯄꯟꯕꯗ ꯇꯝꯐꯥꯌꯥꯏꯒꯤ ꯃꯃꯥ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯇꯝꯐꯥꯌꯥꯏꯗ ꯌꯦꯡꯂꯒ ꯃꯐꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯖꯕꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯂꯨꯗꯅ ꯍꯥꯏꯅ ꯇꯝꯐꯥꯌꯥꯏꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗ ꯇꯝꯐꯥꯌꯥꯏꯅ ꯃꯃꯥꯗ ꯀꯔꯤꯅꯣ ꯏꯃꯥ ꯌꯥꯝꯅꯁꯨ ꯐꯖꯩꯌꯦꯅ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯂꯨ ꯍꯥꯏꯁꯤꯕꯣ ꯑꯁꯨꯝꯅ ꯍꯪꯕꯗ ꯇꯝꯐꯥꯌꯥꯏꯒꯤ ꯃꯃꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗꯅꯤ ꯅꯄꯥꯕꯨꯡꯅ ꯁꯤꯈ꯭ꯔꯤꯕꯗꯣ ꯏꯃꯥ ꯕꯕꯥꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯤꯕ ꯑꯁꯨꯝꯅ ꯇꯝꯐꯥꯌꯥꯏꯅ ꯍꯪꯕ ꯑꯗꯨꯗ ꯃꯃꯥꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯏ ꯃꯇꯝꯗꯨ ꯅꯥꯎꯕꯅ ꯁꯤꯡꯈꯨꯜ ꯑꯃꯗ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯇꯝꯅꯤ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯅꯥꯎꯕ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯃꯔꯣꯝꯗ ꯊꯣꯏꯕꯤ ꯍꯧꯖꯤꯛ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯤꯅꯤ ꯑꯗꯨꯕꯨ ꯅꯥꯎꯕꯅ ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯀꯨꯏꯒꯗꯕ ꯅꯠꯇꯦ ꯅꯨꯃꯤꯠ 6ꯅꯤꯃꯨꯛꯇꯪ ꯆꯪꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯅꯗꯤ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯥꯎꯕꯕꯨ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯄꯩꯁꯥꯒꯤ ꯃꯊꯧ ꯉꯥꯛꯇꯅꯤꯅ ꯑꯄꯥꯏꯕ ꯁꯦꯟ ꯈꯔ ꯂꯣꯍꯧꯕꯅꯗꯤ ꯐꯩ ꯍꯥꯏꯅ ꯊꯣꯏꯕꯤꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯊꯣꯏꯕꯤꯅ ꯌꯥꯅꯤꯡꯗ ꯌꯥꯕ ꯇꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯅꯥꯎꯕꯗꯨ ꯃꯥꯒꯤ ꯊꯕꯛꯀꯤꯗꯃꯛ ꯆꯤꯡꯈꯨꯜ ꯑꯗꯨꯗ ꯊꯕꯛ ꯆꯠꯈꯤ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯃꯥꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯅꯦꯝ ꯃꯦꯝꯆꯥꯗ ꯊꯣꯏꯕꯤꯕꯨ ꯁꯦꯟꯅꯕꯤꯅꯕ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯊꯕꯛ ꯆꯠꯈꯤꯕꯅ ꯅꯨꯃꯤꯠ 6ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ 4ꯁꯨꯕ ꯅꯨꯃꯤꯠꯅꯤ ꯅꯥꯎꯕꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨ ꯅꯥꯎꯕ ꯍꯣꯏꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯏ ꯃꯥꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯇꯩꯗꯁꯨ ꯑꯗꯨꯝ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯁꯤ ꯃꯥꯒꯤ ꯃꯊꯧꯅꯤ ꯅꯥꯎꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯌꯥ ꯌꯥꯝꯅ ꯁꯨꯖꯤꯜꯂꯕ ꯀꯔꯝ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯟꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯦꯟ ꯊꯣꯡꯗꯨꯅ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯤ
ꯃꯇꯝꯗꯨ ꯄꯪꯊꯦꯡ ꯊꯦꯡꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯈꯔ ꯍꯦꯜꯂꯛꯄꯇ ꯉꯥꯏꯔꯤ ꯅꯥꯎꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯌꯨ ꯈꯔ ꯈꯔ ꯊꯛꯅꯔꯤ ꯅꯥꯎꯕꯁꯨ ꯊꯛꯏ ꯅꯥꯀꯟ ꯑꯃꯗꯅ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯤ ꯅꯥꯎꯕꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯁꯥ ꯑꯗꯨ ꯊꯤꯟꯕ ꯂꯦꯡꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯦꯝꯆꯥꯅ ꯅꯥꯎꯕꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯅꯥꯎꯕꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯂꯥꯛꯑꯒꯦ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ ꯃꯁꯤꯗꯒꯤ ꯅꯥꯎꯕꯅ ꯂꯤꯗꯔ ꯑꯗꯨꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯨꯝ ꯐꯥꯎꯕꯗꯪ ꯄꯨꯔꯨꯅꯕ ꯍꯥꯏꯔꯝꯃꯤ ꯂꯤꯗꯔ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯒ ꯂꯣꯏꯅꯅ ꯂꯨꯄꯥ 1,000 ꯄꯤꯕꯤꯔꯛꯏ ꯌꯥꯝꯅ ꯄꯤꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯌꯥꯎꯔꯛꯇꯕꯅꯤꯅ ꯄꯤꯗꯕꯅꯤ ꯃꯁꯤꯗꯒꯤ ꯅꯥꯎꯕꯗꯨ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯨꯡ 9 ꯇꯥꯔꯤ ꯑꯁꯨꯝꯅ ꯌꯥꯡꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯏ ꯃꯗꯨ ꯊꯩꯗꯣꯛꯄꯗ ꯂꯝꯕꯤꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯑꯃꯗ ꯊꯣꯝꯖꯤꯟꯗꯨꯅ ꯃꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯇꯝꯐꯌꯥꯏꯒꯤ ꯃꯃꯥꯅ ꯇꯝꯐꯌꯥꯏꯗ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯌꯥꯏ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯂꯩꯈꯤꯗꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯆꯠꯅꯤꯡꯕ ꯐꯥꯎꯔꯛꯂꯦ ꯃꯔꯝ ꯑꯁꯤꯅ ꯃꯃꯥ ꯊꯣꯏꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯇꯝꯐꯌꯥꯏꯅ ꯇꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯌꯥꯔꯦ ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯇꯝꯐꯌꯥꯏꯒꯤ ꯄꯤꯛꯅꯤꯛ ꯆꯠꯄꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯦ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯇꯝꯐꯌꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯇꯝꯐꯌꯥꯏꯕꯨ ꯀꯧꯔꯛꯏ ꯃꯗꯨꯗ ꯇꯝꯐꯌꯥꯏꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯤꯌꯥꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ngasi ngana chatsi aduga nganna halaknaba tausi haina hairi asumna hainari tampayai du mapanda thulaki aduga mamada ima aina ngarang haibado satlage haina hairaki maruda thoibina hoi hoi chalo nafinron hongdok charuro haibadagi tampayai mafi loisinba imungda sangkhri maruda tampayai gi mamana tampayai gi mamanabi singda hairi nakhoine mpham aduda kuina leganuko numit taringai yumda halaknaba tau asumna hainaringaida taphayai mapanda thuraki aduga mamada chalukhige hairamlaga thoraklei aduga mangolda theliba mapabunggi photo aduda mapabungbu khoirumjarami masigi matung makhoi mamanaba mathang mathang hongnaduna makhoi punna laklei makhoina asum lakpana makhoina satliba mafam adu jawri mafam aduda nupasing aduga nupisi adugana photo kaplami masidagi makhoi sak injang thong thakpa tawnaba sem sari nakan amada kajal amadi pritiga photo kaptuna asum lakpada mafam ama yoraklei mafam adu yamna si aduga mafam arudagi khitang laptakna yum amasu leiba ukhi kajalga pitriga mafam aduda lipaga mafam adugi akoiba adu asum kuyeng yengi tanja aduda kajal gi sayengda kanagumba amana pairi adubu madi priti oirobai khanki aduna kaya khalludi adubu priti di magi mamangda chakhalaga photo kapaga leri madu ubada kajalna ingak ngakna magi sayengda pairakliba adu kanano haiduna tungdu onthokduna yengi adubu kanasu leramkhidi masidagi mahagna priti da priti nang ai sayengda paira ambro haina hangi madula pritina pairamdena haina khumai masidagi mabani mafam asida kuina leragum si haiduna mafam adu thadoktuna laklei asumna makhoina lakpada makhoigi tungda kanagumba ama inirakpagum sort launa makhol tarki maduda pritiga kajalgadu kirakpadagi kanna chelaklei asumna kanna chelakpada makhoi pamanabasingna leiriba mafam adu jawri mafam aduda leiramliba makhoising aduna kaidorage haina hangi maduda kajalna magi sayengda mi amana pairi haina pautamki aduga makhoina lakpadasu makhoigi tungda mi ama iner haina wari lirami wafam adu tabada tamphayai na pukningda magi mapabungi thawai adu oiraba chatla haina khanki tanja aduda robot ka herojit ka makhoi anisu parap chelai maduda mayamna nabani di kaidore haina hangi maduda mabanina kashu tawdina haina khumi asupna makhoi wari sanaraga mafam aduda leiri atopa mafamda chathoknadri adubu tanja aduda
ꯂꯤꯂꯤꯌꯥꯗꯨ ꯃꯁꯥꯗ ꯀꯔꯤꯅꯣ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯥꯅ ꯐꯝꯂꯤꯉꯩ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯒ ꯁꯤꯠꯇꯨꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯇꯥꯔꯝꯕ ꯃꯈꯣꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯍꯥꯛ ꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯃꯐꯝ ꯑꯁꯤ ꯂꯩꯐꯝ ꯀꯟꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯔꯞ ꯍꯟꯅꯕ ꯇꯧꯁꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯊꯑꯣꯏꯅ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯃꯪꯁꯤꯜꯂꯛꯈꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯃꯈꯣꯏꯁꯨ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯅꯅꯕ ꯇꯧꯔꯤꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯃꯀꯨꯞ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡ ꯇꯥꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯈꯣꯏꯅ ꯊꯣꯡ ꯊꯥꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯅ ꯋꯥ ꯇꯥꯟꯅꯔꯛꯏ꯫ ꯃꯗꯨꯗ ꯀꯥꯖꯜ ꯑꯃꯗꯤ ꯄ꯭ꯔꯤꯇꯤꯅ ꯃꯈꯣꯏꯅ ꯉꯁꯥꯏ ꯎꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯆꯥꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤꯅ ꯆꯦꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯑꯒ ꯀꯅꯥ ꯑꯃꯠꯇ ꯂꯩꯍꯧꯗꯦ, ꯍꯣꯔꯦꯟ ꯌꯨꯝꯕꯨ ꯂꯥꯛꯑꯒ ꯍꯥꯏꯅꯔꯁꯤ, ꯍꯧꯖꯤꯛꯀꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯁꯤ ꯍꯥꯏꯅꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯥꯛ ꯏꯟꯖꯥꯡ ꯃꯌꯥꯝꯗꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯣꯡꯁꯨ ꯑꯉꯛꯄ ꯐꯪꯅ ꯍꯩꯊꯔꯛꯂꯦ, ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯕꯅꯤꯅ ꯃꯈꯣꯏ ꯆꯣꯠꯄꯗꯤ ꯆꯣꯠꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯆꯥꯛ ꯆꯥꯅꯕ ꯁꯦꯝ ꯁꯥꯅꯗꯨꯅ ꯆꯥꯛ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯗꯨꯁꯨ ꯀꯟꯅ ꯇꯥꯔꯝꯕꯗꯒꯤ ꯈꯔ ꯄꯥꯊꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯗꯨ ꯅꯣꯡ ꯄꯥꯊꯔꯛꯂꯤꯉꯩ ꯑꯁꯤꯗ ꯆꯠꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯟꯅꯔꯤꯉꯩꯗ ꯀꯥꯖꯜꯗꯨ ꯀꯔꯤꯅꯣ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯑꯃꯗꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯡꯁꯨ ꯄꯟꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯍꯨꯠ ꯍꯨꯠ ꯂꯩꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯑꯁꯨꯝꯅ ꯋꯥ ꯍꯪꯂꯨꯕꯗ ꯀꯥꯖꯜꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯇꯥꯟꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯖꯜꯗꯨ ꯀꯟꯅ ꯑꯁꯨꯝ ꯆꯦꯜꯂꯝꯕꯗꯒꯤ ꯎꯞꯁꯤꯟꯗꯨꯅ ꯑꯃꯨꯛ ꯇꯨꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗ ꯀꯥꯖꯜꯗꯨ ꯁꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯃꯃꯥꯟꯅꯕꯁꯤꯡꯅ ꯊꯥꯡꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯑꯃꯨꯛ ꯍꯩꯊꯔꯛꯏ꯫ ꯁꯣꯝꯗꯅ ꯀꯥꯖꯜꯗꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯌꯥꯝꯗ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯉꯛꯏ꯫ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅꯗꯨꯅ ꯅꯣꯡ ꯆꯣꯠꯂꯁꯨ ꯆꯣꯠꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯔꯛꯏ꯫ ꯃꯇꯝꯁꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2 ꯇꯥꯔꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯨ ꯌꯧꯅꯅꯕ ꯄꯔꯞ ꯆꯦꯟꯅꯔꯛꯄꯗ ꯇꯝꯐꯌꯥꯏꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯌꯦꯡꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯌꯥꯏꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯗꯨꯅ ꯄꯨꯕꯒꯨꯝ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯑꯁꯨꯝ ꯄꯨꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯆꯤꯡꯂꯤꯕ ꯄꯨꯔꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇꯅ ꯎꯈꯤꯗꯦ꯫ ꯇꯝꯐꯌꯥꯏꯅ ꯂꯥꯎꯔꯒ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕ ꯑꯗꯨꯗ ꯄꯤꯛꯅꯤꯛ ꯂꯥꯛꯏꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯥꯀꯟ ꯑꯃꯗ ꯑꯁꯨꯝ ꯆꯤꯡꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯤꯡ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯇꯝꯐꯌꯥꯏꯗ ꯐꯥꯔꯞꯄ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯇꯨꯅ ꯃꯌꯥꯝꯒ ꯄꯨꯂꯞ ꯇꯨꯁꯤꯟꯃꯤꯟꯅꯩ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯒꯥꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯀꯟꯅ ꯑꯃꯨꯛ ꯆꯦꯟꯅꯔꯛꯂꯤ꯫ ꯃꯌꯥꯝꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯀꯥꯈꯠꯅꯔꯛꯏ꯫ ꯒꯥꯔꯤꯗ ꯀꯥꯈꯠꯅꯕ ꯂꯣꯏꯔꯒ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯧꯕ ꯍꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯄ꯭ꯔꯤꯇꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯂꯤꯂꯤꯌꯥꯅ ꯂꯥꯎꯔꯛꯈꯤ꯫ ꯒꯥꯔꯤꯗ ꯇꯣꯡꯂꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ, ꯃꯥꯅ ꯀꯗꯥꯏꯗ ꯀꯔꯝꯅ ꯆꯤꯊꯍꯧꯔꯤꯕ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯡ ꯂꯥꯡꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯅꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏ ꯈꯔ ꯀꯨꯝꯊꯔꯛꯂꯒ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯄ ꯎꯈꯤ꯫ ꯃꯈꯣꯏ ꯉꯁꯥꯏ ꯀꯥꯖꯜ ꯍꯣꯏꯅ ꯎꯈꯤꯕ ꯅꯣꯡ ꯊꯨꯞꯂꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯄ꯭ꯔꯤꯇꯤꯕꯨ ꯊꯤꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ
थोंगलिबा थौदोक खुदिमक तमखी मदुदा युम्बु अदुगी नुपा अदुना लाक्लिबा मखोइसिंग अदुदा मफम अमा ताक्लमी हारिबा मफम अदुदा मखोइ पुन्ना लाक्तुना येंबा मतमददी प्रीति तु असीबगुम तारगा लेरमखी मसिदगी महाकु युम्बु अदुना मागी युमदा पुसिन्नबा हाइबदगी मयामना थांगदुना महाकु युम अदुदा पुसिनखी अदुगा प्रीतिगी मनाक्ता लेरिबा मियोइसिंग अदुना गारीदा लेहौरिबा मियोइसिंग अदुदा प्रीति तु ज्ञान मांगलगा तारगा लेरमले हाइना पाउ तमखी मदुदा गारीदा तोंलिबा मियोइसिंग अदुनासु युमदसु पाउ पीख्रे मखोइबु मतेंग पांगनबा लाक्लगनी हाइरखी असमना हाइनरिङै प्रीति दु मुरुम मुरुम सोनबा हौरई अदुगा याइफबिगी मनाक्ता चटके याइफबिगी मनाक्ता चटके आइगी खुतल पोटसे मंगोंदा पीगदौरिबने माना यामना हराउजगनी असमना हाइरगा कन्ना कन्ना लाउरई मतम अदुदा युम्बु अदुना इसिंगदा लैवा खरा सोलगा ममाइदा साइसिली मदुदा प्रीतिना युम्बु अदुबु मखोंगना कन्ना काउखी मदुदा युम्बु अदुना इस मसिदी अमुक्त तवक्ट्री मागी मकुना कुतुम तासलिबा अदु तिंथोउ असुमना कन्ना लाउरपदगी मयामना पित्रिगी मकुट अदु तिंथोकनबा कन्ना होनखी अदुबु मखोइ नुपा अनि अहुमना मुक्लिबा अदु करी अमता कानखिदी खुतुम कन्ना तासिलगा अदुमक लैखी असुमना तिंथोकनबा होनबदा प्रीतिगी खुदकी खुदसु फखरै अदु फावबा प्रीतिदु मागी खुतुम अदु कन्ना तासिंदुना अदुमक लैरी असमना तवरिङै प्रीतिगी युमगी अहल लमन खरा अमाइबा अमा पुदुना लाक्लै मतम अदुददी गाइदा लेहौरिबसिंग अदुसु लोइना यावरक्ली मसिदगी अमाइबा अदुना प्रीतिगी मखुतु पाइदुना करी करम तौरिबनो हाइबदु येंगी मदुदा अमाइबा अदुना मयामदा अंगांग असि लमलाइ वोकनरी अदुना जबान थादोक्सी हाइरखी अदुबु मफम अदुदा सिनबा लांबा तौबदु यारोइदबनिना युमदा ओना तौरनबा हाइरमी मतम अदुदा युम्बु अदुना अमाइबा अदुदा तादा अंगांगसी लमलाइ वोकनबा नतिनी कनागुम्बा अमगी थवाइ चंगबनी ngahan khaidi hainaba adum yabani adubu ngasidi yadine asomna yumpu aduna hairakpa aduda amaiba aduna thawai duna phattaba thabak toroklabanina lamlai taredana adu thawai ni hariba sibu karamna khangbibage asomna amaiba aduna yumpu aduda hanglakpa aduda yumpu aduna wari lirei numittu valentine day numitni मनी मागी नुसिनजबी याइफबी कौबी नुपी अमगा उनसी हाइनदुना मफम मसिदगी खरा सत्लगा लैबा हाना लैकोल ओइरंबा अमा लै मफम मदुदा मतम थानखिबनी याइफबिना मफम मदुदा मनीबु ngaiduna लैखी सोमदसु मनी सिंगी थेल असिदा यांगना मागी गारी अदु थौदुना लाई महांगना मतम कयागी ममांगदगी याइफबिदा पीगे खंजबा खुदोट पोट अमा महांगना पुदुना यामना हराव हरावना थौगलई अदुगु लाइबक थीबदी चिंथक्तगी थौदरखिबा उ चिंथोकप तता अमना थोमखी अमदी तथत्तुना यामना मिसी सादना सीखी मनीगी मराइबक थीबा हाइदुनी तता अदुगी ब्रेक अदु याखिदबना तता अदुसु ब्रेक फाबा ngमखिदबनी तता अदुसु चिंचेप लोमदा ओंथरगा पुंकाई काइखी ड्राइवर अदु सिबमति सेहौद्रे अदुबु यामना थीनदी सोखी हारिबा नुमित असिदगी मतम खरा लैरगदी मफम असे बेरा काबा अदुम हवरक्ले अदुना लैकोल अदुसु कना अमता लाखिद्रे सुमना थबक इंखांग अमगी चटपदी कया कैसु तौदी अदु नत्तबदा नुपीगी मरमगिदमक गारी यांगना थौबा नुपा नुपी नुसिनना समिनबा समिन थमिनबा यादी करिगुंबा तरुरबदी मिसी मिना अना अयेक ngauna faina naba kaya ama thuglibani asumna yumbu aduna wari lirakpa aduda amaiba aduna adu oja hoidi kaisumta tawdabro nati mafam masida leirisibu kari amata asugumbai maramda tawroktabro oja maiba aikhoi yaifhabi hariba manegi nusinajabi nupi adugi mama mapani aduna aikhoidadi kaisu tawrokteda असमना वारी सानरबा मतुंग अमाइबा अदुना लेवा खरा सोलगा मफम अरुदगी पिकनिक लाक्लिबा मयाम अदु पुदुना मयुम लोमदा हलरक्ले मसिदगी मखोय युम यौरगा अमाइबा अदुना
saban thananaba haibadagi saban thanaba potai kaya langle masidagi amaiba aduna lai khwairamduna Priti gi masada loinariba thawai adu magi mafamda halanki matam adudadi picnic chakhiba mayam adugi ahal laman kaya su laknari asumna maiba aduna laison tinson kaya tawibadagi Priti su wakhal lakli asumna Priti na wakhal lakpadagi mayam su magi yumda hanaki wari asi matang asida loijari wari asida soikiba lankiba wahai wata asoiba kibi tabiribasingna pukchal chauna ngakpigani mathanggi wari si amuk mayam punna taminasi mayambu ikok nona khairamjari ngasi su mayamgi nungaina bagidamak manipuri horror story amamuk puduna lakjari horror story asigi maming tamnaba hospital Gujarata hospital ama lerami hadiba hospital asida Anjali Kobi nupi masa ama magi manigi seba taunabagi leikhi Anjali gi manena nara iba si khara kuire atopa hospital kaya da satuna phanayam kana layengi adubu kaya thoina phagatbagi mami uraktabadagi atopa nongna linkhalakliba private hospital amada admission tawduna leikhi miron leijadabadagi sahi 13 khakta ngairibi Anjalina mani gi seba taunabagi damak leikhi mani adugi masa singsu leibabudi lei adubu hospital aduda leibagi matam phangdabana Anjalina sebari oina leiribani asomna Anjalina hospital aduda leirakpa numit marini surakle numittu nomaji numit oibana Anjaligi mani adugi nupa adu ahing lekpa yaukhi hairiba numit asigi nongalamdai pung ahum tarakpada Anjalina magi mani ki nupa adu haudoklami aduga hairami mama inedo ising thakningi haye ado ising di loithokre makhadagi lawruse amta hawgalo hoi aidi nungai tumduru maledana lao asumna Anjali amadi magi mama makhoi ani makhagi floor da kumtharakle makhagi floor da hospital adugi sebari amadi anaba singna sananaba magi sak thongphamni mafam aduda Anjali hoigisu sak thongpada sizinnagadaba ising adu thamba maramna mafam masi tana Anjali amadi magi mama makhoi ani laklebani asumna lakbana makhoi ani sak thongpham mafam madu yorakle asumna mafam madu yoduna Anjalina achouba ising bottle amadagi ising khara khaidoklami tanza asida sak thongpham aduda mi amasu ising haibagi khonjel ama tarai Anjali amadi magi mama adu tingaknakna akoiba aduda koyeng yengi adubu kanamatadi leiba udi Anjalina ising adu haiba hek lepaga taramliba ising haibagi khonjel adu hekta lepkhi masida Anjalina ising adu prap hairaga magi mamaga punna mafam marudagi lakle magi mamana tung thanglaga prap asum lakpada makhoi ki tungda mi inarakpagi sahum ama phangki maduda Anjaligi mama aduna tung onthokduna yengbada kanasu leiramde Anjaligi mama aduna tung onthoklaga koyeng jenglaga laihoba aduda Anjalina mama kaidorage haina hangi masida mama aduna kaisu tawdeda salasi asumna haiduna prap lakle hospital aduda miri adum chatli ayuk nungthilgi matamgum ya langduna ngarang tindrapasu miri adum lipat chatli maramasina mama amadi Anjali ka hena kibadi oide asomna makhoi anina asum chatlingaida nupi amana yamna kanna lawbagi khonjal tarai lawrokliba khonjal adu karaidagi karomdagi tarakliba khonjal no haibadudi kanasu khangde mafam khudingda lipat chatliba mising adudi tadaba jala khangde makhoi chatpham thokpa aduda adum chatnakhi Anjali amadi magi mamadi khonjal adu tabada masada swai lawba amadi pokhi makhoi anidu prap asum lakwana Anjaligi manina leiriba wat adu yorakle masidigi Anjalina magi mani aduda mana purakliba ising adu pithakle makhoina hek changlakpaga atopa nupi amasu ising puduna wat aduda changi aduga magi anaba aduda ising adu pithakhi ngasai Anjali amadi magi mamana takhiba ising haibagi khonjel adu
नुपी असिना इसिंग हैबगी खोंजल ओइर माले हाइदुना खनखी असुमना मतम अदु हौखिदुना मथंगी नोंगांदुना अयुक्ता वाई सिटपी नुपी मरी लाक्तुना वाट अदुबु वाई सिटली मसिदगी वाट अदुदा लैरिबा अनाबसिंग अदुगी सेवारी लोइनमक मिनत्रा मंगा मपानदा थोख्रो वाट असि वाई तैरगे हाइना वाई सिट सेंगलिबिसिंग अदुना लाउथोरकपदगी अंजलि अमदी मागी मामा वाट अदुदा लैरिबा सेवारी मखोई लोइनमक मपानदा थोरकले मसी नुक्तिगी तौबा थबकनी महौसागुम मयाम पुलप मपानदा थोक्तुना लैरी तंजा असिदा अंजलिना ngarang मखोइना इसिंग पुसलगा चंगकपदा इसिंग पुदुना चंगखिबी नुपी अदुगी मनाक्ता चंगागा वारी सारई असुमना वारी असुम सारकपदा अंजलिना नुपी अदुदा नंग ngarang चाक्संगदा इसिंग लोबा चतपरा हाइना हंगी मसिदा नुपी अदुना चली हाइना खुमई अंजलिना पुंग कयादा चतके हाइना मखा ताना हंगी मसिदा नुपी अदुना नुंगदांगी पुंग निपान मखाइदनी हाइना खुमलई मदुदा अंजलिना नंगदी ngarang पुंग अहुम खरा हेलकपदा इसिंग पुरगा लाक्लिबदुदी मदु चाक्संगदगी लौरुरिबा नत्रा हाइना हंगलुबदा नुपी अदुना मदुदी चाक्संगदगी नते कांटिनदगी लैरुबनी हाइना खुमलई मदु ताबदा अंजलिना चाक्संगदगी लौबा करी कायबगे हाइना हंगी मदुदा नुपी अदुना कांटिनदगी लौबदी करी कायबगे हाइना फागी तौरकलमी मसिदा अंजलिना सीरियस ओइना ngarang मखोइना इसिंग लौबा चपदा थेंगनखिबा थौदोक अदुगी वारी अदु लिरम्मी मसिदा नुपी अदुना अंजलिदा हाइरई चाक्संग अदुदा नुमिदांगी पुंग 12 ताख्रबदी कनासु चंगदबनी कनागुंबा खंगदब मीना चंगलुरबदी मी अदुदा अकी अखंग पिरकनी अदुगा नाइटोम लाकपा मी ओइरगना मथ्वाई फावबा मांगबा याना किहल्लई हाइनै असुमना नुपी अदुना वारी लिरकलमी वारी अदु ताबदा अंजलिदु कीबना लोइरे महाक हॉस्पिटल अदुदा मखा ताना लैबा तसेंगना तल्लबनी अदुबु लैतबदी यादबनीना महाक लैबा ताखी मसिगी मतुंग मखोय वाट मनुंगदा संगबकी मतम जरोक्लदुना मागी अनाबा सिंग अदुगी सेवा तौबा होनखरे अदुबु अंजलिगी मनेगी नुपा अदुदी ऑफिस चटपा थेंखरनी हाइदुना मयुमदा कुमथखरे नुमित असिदी महौसागुमना अंजलि मथंता अहिंग लेपा ताखी ngarangdi nongmaijing numit oibagi manegi nupa adu ahing lepa lakhibani asumna matamdi asum hogjin khibana numit tasilakle mayam punamak chaksangda sak thongnabagi sem sandarai anjali su chaksang aduda chattuna sak thongli mahangna sak thongna tongna chaksang adugi akoiba adu koyeng chengi masa adu uru khudimak पंखंगदा खंगबा स्वाई स्वाई लौबा कया अमा तौरकपदगी साक अदु थोंफम खंग्रे मदु उबदा ngasai maga wari sanakhibi nupi adu changsilaktuna mahakna kiriba adu koknanaba wari watai saduna sak thongliba adu mateng pangsinbirami aduga nupi aduna anjalina kiba adu phadanaba yamna toina tawbanate nongmaijing numit khaktang tawbani haina haijilami tasengba makidi nungtigi leptana adum थवाई कयाना हॉस्पिटल असिदा तमनरिबनी असुमना नुपी अदुना मतेंग पांगबिबदगी अंजलि साक थोंगबदि लोइसल्ले असुमना साक थोंगबा अदु लोइदुना मागी साकसिंग अदु अनाबसिंगी मनाक्ता पुनरकले अदुगा साक अदु अनाबसिंगदा पिजनरी मतमसदा अंजलिदी पाखतना होबे तौबा अदुदा इसिंग कौरमले महाक हौजिक चाक्संगदा इसिंग लोबा चटपा तारी महाकना नुपी अमदुदा साक्षंगदा चटमिन्ननबा हाइगे हाइदुना तौबददी नुपी अदुना अनाबा अदुगी साक इंदुना लैरमबदुदा हाइबा ngamdre matamsi yamna thengbasu natriba sibu haiduna अंजलि मथंता साक्षंग अदुदा लाकले असुमना कीना लाकपदा साक्षंग अदुदा मी लेबगी साहुम अमा अंजलिना फंखी अंजलिना तपना असुम संगछनबदा नुपा अमा अनाबा साक पिजरमलगा महाकसु सादुना लेरमी नुपा अमा लेरमबदुदा महाक वखल खरदी नुवाइजै अंजलिना प्रप चंगकपा अदुदा साक चारंबा नुपा अदु फट जेंथोरई अदुगा वारी सारई इचन अनापा चाक पिजरमलबो मसिदा अंजलिना पिजरमद्रिये इसिंग कौरमबदगी इसिंग लोबो लापने ओ लो अनाबदु चाकलाममनी मसिदा अंजलिना होय हाइदुना खुमलमलगा इसिंग अदु पुदुना प्रप अमुक थोरकले
asumna mahak wat jawduna anaba mani adu sak pijari masigi matung sak pijaba loraga Anjali saksang aduda lakle handakti anaba sebari sing ayambana anaba sak pijaba loibagi makhoi su saksangda mari lakle asumna makhoi nupa nupi punna saksang aduda sak saminari Anjali su maga wari hek sanaba nupi adugi manakta sangchinduna sak punna saminari matam asida Anjalina mamai asum leithorakpada mapa sanana nupa ama sak chaduna lerami nupa adu atai kana sunate ngasai Anjalina ising lopa lakpada thingnakiba nupa aduni nupa adu hogjiksu sak chaduna lerami madu ubada Anjali ingak ngai ngasaidagi hojik phawba sak chaba haunati haina khallingai maga wari hek sanaba nupi aduna kaidorobage haina hangi maduda Anjalina mana ising loba chappada nupa ama sak charambagi wari adu likhi hariba nupa adu hojik phawba asida sak chari sini haiduna nupa adubu masak taklami masida nupi aduna farese kona wari sanada si haiduna sak adu themduna pijare Anjali nupa adugi manakta sangsillaga ngasai saksang asida sak chahauba du nang natra haina hangningki adubu sak toklaga fajana hanglage khanduna tuminna laiki masagi matung mahak sak tokle lairiba mayam adusu mathang sak toknaduna magi sak sabagi pukham singadu phengnari tanja asida Anjalina nupa adugi manakta lakdaga wari saba horai masida nupa aduna Anjalida nangna ngasaidagi aingonda karigumba khara hangningi haiba ai khangi haina khumlakhi Anjalina su hoi chumi haiduna mana ngasai chaksang asida lakpa matamda nupa aduna sak charambagi wari adu lirami madu tabada nupa aduna ingangangna aidi matam aduda sak chadi haina khumlakhi wafam adu tabada Anjali hana kharaga kibaga amukke hena kire Anjalina wari hek sanaba nupi adu laklaga Anjali bu kaisu khanjalunu haina akiba adu phatharami saksang aduda lairiba singadu Anjali amadi nupa aduna sanariba wari adu tabada makoida thukiba wari kaya suliri makoina hospital asigi toilet tatpada toilet ki mapanda mi phunabagi makhon taba amadi hospital adugi thongnawdagi yengbada hospital adugi manakta lairiba gari park aduda mami sami mi chatpagi mami ukhibana singba wari kaya lirakli masida natana hanadagi khara kuina leraklaba nupa amana wari ama sulirai nongma nungdang ama hospital asigi canteen-dagi kopi lawraga lakpa nupa ama magi makhong adu kanagumba amana pairaga foot ahum lom chingduna pukhi aduga amuk thadorakpadagi nupa adu phuk hogalaklaga wat tana chelakhi matamdu aikhoidi phone da game kanna sanari nupa aduna hobe masa adu kophina pungchot chotlaga chelakpa aduda aikhoina kaidorage hangbada mana mangonda thokiba sing adu tamlai nupa adugi wafam adu aikhoina thajadabadagi aikhoi anaba sebari nupa taru muk chatki aduga kopi lawruba nupa adu supori aduga nupa aduda mafam adu takhanki nupa aduna mafam adu taklaga mana lakpagi mawong amadi tusanbagi mawong adu aikhoida taklakpada nupa adu hanagumna kanagumba amana pairaga singki maduda aikhoi mayamna tanaraga nupa adubu yanki masidagi amu thadorakpadagi aikhoi mayamna mafam adugi security bu kana kauki tanja aduda hospital asigi security ahum mari lakhi aduga nungdang athengbada koilang langi mafam asi anaba mayam ama lei haiba si kawbra haina sairamlaga chatkhre aikhoina mafam asida tamnabagi wari adu lirabasu maikhoina thoina khandana kiradi nasagi watagi hendokano haramlaga chatki numittugi nonganbada nupa aduna yamandabadagi anaba adu discharge tawkhibani asumna saksang adu lairiba nupa aduna liriba wari adu tabada mayamdu hanadagi sahum khara phangbaga loina kinare masida Anjalidi amukke hena kiki masidagi mayamdu wari hanaba loinaraga magi wata chatnakhre masigi matung mayamdu magi thokpa tumnaba haurakle adubu Anjalidi tumba yakhide atei miyui kharasu tumdabida headphone haptuna
ꯃꯣꯕꯥꯏꯜꯗ ꯐꯤꯂꯝ ꯌꯦꯡꯕꯁꯨ ꯌꯥꯎꯅꯔꯤ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯤ ꯄꯨꯡꯆꯤꯛ ꯆꯤꯛꯂꯦ ꯑꯟꯖꯂꯤꯗꯤ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯎꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯅ ꯑꯟꯖꯂꯤꯕꯨ ꯀꯧꯔꯛꯏ ꯑꯟꯖꯂꯤꯅ ꯏꯅꯦ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯁꯤꯗ ꯃꯅꯦ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯟꯖꯂꯤꯅ ꯄꯦꯂꯥ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯃꯅꯦ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯛꯍꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯟꯖꯂꯤꯅ ꯃꯅꯦ ꯑꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯇꯨꯝꯍꯜꯂꯝꯂꯒ ꯍꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯍꯩꯗꯣꯛꯅꯕꯒꯤꯗꯃꯛ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯂꯥꯛꯂꯤ ꯑꯟꯖꯂꯤ ꯇꯁꯦꯡꯅ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯇꯉꯥꯏ ꯐꯗꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯇꯣꯏꯂꯦꯠ ꯑꯗꯨ ꯌꯧꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯥꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯑꯟꯖꯂꯤ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯟꯖꯂꯤ ꯎꯕꯗ ꯀꯧꯔꯛꯏ ꯍꯥꯏ ꯏꯆꯟ ꯏꯁꯤꯡ ꯍꯩꯗꯣꯛꯄ ꯂꯥꯛꯂꯤꯔꯣ ꯑꯟꯖꯂꯤꯗꯨ ꯋꯥꯈꯜ ꯏꯃꯥꯡ ꯃꯥꯡꯕꯒꯨꯝ ꯍꯥꯏꯅ ꯈꯨꯝꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯍꯩꯗꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯑꯟꯖꯂꯤꯅ ꯕꯨꯠꯇꯨꯗꯤ ꯅꯠꯇ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯍꯩꯗꯣꯛꯂꯒ ꯄꯦꯂꯥ ꯑꯗꯨ ꯆꯥꯝꯂꯤ ꯃꯇꯝ ꯑꯁꯤꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯅꯨꯄꯥꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯑꯟꯖꯂꯤꯗꯨ ꯀꯤꯔꯛꯄꯗꯒꯤ ꯄꯦꯂꯥ ꯑꯗꯨ ꯀꯥꯕꯛ ꯆꯥꯝꯂꯒ ꯄꯔꯞ ꯊꯣꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯔꯣꯝꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯀꯣꯛ ꯊꯤꯜꯂꯛꯏ ꯑꯟꯖꯂꯤꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯊꯣꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯁꯤꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯑꯟꯖꯂꯤ ꯍꯥꯏꯅ ꯉꯪꯂꯒ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯟꯖꯂꯤ ꯀꯤꯗꯨꯅ ꯃꯥꯒꯤ ꯋꯥꯔꯗ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯏ ꯃꯍꯥꯛꯅ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯉꯁꯥꯏ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯑꯟꯖꯂꯤꯅ ꯆꯦꯜꯂꯛꯂꯤꯕ ꯑꯗꯣꯝꯗ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯑꯟꯖꯂꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯇꯣꯏꯂꯦꯠꯇ ꯇꯝꯅ ꯍꯧꯔꯦ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯟꯖꯂꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯃꯨꯁꯤꯟ ꯃꯨꯅ ꯏꯄꯥꯛ ꯄꯥꯛꯏ ꯃꯆꯤꯟꯕꯥꯜ ꯑꯃꯗꯤ ꯃꯅꯥꯇꯣꯟ ꯆꯥꯎꯗꯦ ꯃꯃꯤꯠ ꯑꯗꯨꯁꯨ ꯏꯔꯪ ꯂꯪꯅ ꯄꯥꯡꯂꯤ ꯃꯗꯨ ꯎꯕꯗ ꯑꯟꯖꯂꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ कन्ना लौरमलगा ज्ञान अदुमक मांगदुना वांथखरे अंजलिना लाउब ताबदगी हॉस्पिटल अदुदा लैरिबा सिक्युरिटी अमदि नर्स पेशेंट सेवारी अटेंडेंट पुनमक चेंसिनरई अंजलिना ज्ञान मांगलगा लैमाइदे तारगा लैरंबा अदुदा मयामना माबु लौखत्तुना इमरजेंसी रूमदा पुसिंदुना डॉक्टर सिंगना ज्ञान लाक्नबा होनरी पावदु मनीना तादुना युंगी मियोइसिंदा फोन तौदुना कौखी मसिदगी युंगी मियोइ अमदि अंजलिगी ममा मपासु लाक्लै मसिगी मतुंग पुंग अमा मखाइमुक लाक्नरबा मतुंग अंजलि ज्ञान लाक्लै डॉक्टरना करमना मफम मसिदा ज्ञान मांगलगा लेरमलिबनो हाइना हंखी मसिदा अंजलिना मंगोंदा थोखिबसिंग अदु लोइना तमखी मसिदा डॉक्टरना मदु नंगना हेना खंजिनबदगी नंगी वखलना सेंगत सागतपनी हाइना हाइखी अदुबु अंजलिना वखलना नते असेंगबनी हाइना कन्ना हाइरी मसिदा डॉक्टर सिंह अदुना वाता लेरिबा मिसिंग अदुदा अंजलि असि करी करी तौखिबगे हाइना हंगी मसिदा मयामना मासे ngसाइदगी करिनोमा इतौ तौवी हाइना खुमलई मसिदा अंजलिना मागा पुनमिनखिबा मियोइसिंग अदुदा नंगा चाक चामिनरिबदुदी नंगा वारि सानरिबदुदी नंगा हॉस्पिटल असिदा नुपा अमा लाइवुंगै हाइदुदी हाइना मथंग मथंग हाइरई अदुबु मखोय मयाम अमतना माना हारिबसिंग अदु अमत खंगलमदे मयाम अदुना अखोयदी नंगा अमुक्ता चाक चामिनद्री वारि सानमिनद्री हाइना खुमनरई वाफम अदु ताबदा अंजलिना खंगलकले मागा ngसाइ वाइ वारि सानखिबा चाक चामिनखिबा अमदि मागी मतेंग पांगलिबसिंग असि मसी पुनमक हॉस्पिटल असिदा लैरिबा थवाइसिंग असिना सायोन तौदुना मागी ममिता हॉस्पिटल असिदा लैरिबा मिसिंगी सकलोन लौदुना माबु सानबनी हाइबा महा ज्ञान लाक्लै महाकना असुमना खंदुना लैरिबा मयामदु असुम कोइने जिंगनपदा लैरिबसिंग अदुगी मतुंगदा मखोय मखोयगा मसक सब मानबा मियोय अममम लेपा अदु अंजलिना उखी मदु उबदा अंजलि अमुकसु ज्ञान मांगदुना वांथखी मसिदगी अंजलिगी ममा मपाना अंजलिबु युमदा पुथदुना अमाइब अमदा येंगहलुगे हाइदुना
Anjalibu yumda putharaklaga amaiba amada yenghankhi amaiba amana Anjalibu aja puja kaya tawbibadagi wakhal laklei amaiba aduna Anjaligi mama mapada hospital aduda amukhanna Anjalibu changhankanu hayamlaga amaiba adusu chatkhre masidagi Anjalina seba tawramba mani adusu mathangi nonganbada discharge tawduna yumda putharakle yumda putharakpadagidi Anjalina makhatana mani adubu seba tawki mathangi numit humni subada hospital aduda migi mami mayam ama satpa mingonda thawai kayana changchinduna akiba thabak kaya tawrakpagi video record kaya thadorakhi maraksida Anjalina toilet tatpada mami sami tawba amuba amana matung inabadu hospital adugi CCTV footage ta ukhiba saktam ama TV news ta yarakhi Anjaligi mama mapa mane amadi leiriba imung manung singadu Anjalibu yengduna Anjalibu siramnida haiduna sonarei masigi matung ikoi koidana hospital adu shut down lauthokhi asumna hospital adu but makol oina laikhi wari asi Gujarat ta asing muthukiba wari amada yumpham oiba warini wari asida asoiba aranba wahai wata kaya yaurabasu ngakpi yu haijari mayambu aroibada amukka hana khoirumjari